Ngasisu mahausago Sanalaibak Story Collection na mayamgidamakta nungairaba wari ama puduna laksari. Wari asigi maming na Arikpi Manem. Wari asibu thabirakpina Echanbi Mangang. Hauzik mayamgi maphamda wari asi khudol tamjaraklagi mayam punna taminarasi. Ngasi nongmagi thabak ingkhang loina loire. Tombi yumgi mau amani. Thabak loiraga magi kada changlai. Mapuroibasu leirami. Phamungda leiriba asuba phi mayamdu thuplaga sauningna machinda soli. Asuk yamda likpasibu kaino. Macha mamau phawba pijaningdaba. Taliba sel mayamdo sibada puge hairiro. Mana sumaina sum liktana. Makhutna sitting thoktabi leiradi. Aikhoina karam haina magi seba tawdorige. Lutongna saba miyoibana haibase kawbra khangdi. Mabu sumna sum kalaga leigadabasi mangai. Tombi phi thuplibado isaw adunara. Phi du phadrang haina amuk kalli. Mana langlibe isawdo magi mapuroiba tanaba langbani. Mapuroiba khambatonsu makhol khara taptharaga hairi. Hai, khara tapna nganguni nangbo. Imana muktaradi isaw amuk tawnarani. Ho, tasano. Tanaba ngangini aikisi. Taraga gyan khara do oire sutarakpo oisano. Asuk yamna gyan tadaba ahal sibu karamba ahal no. Tabagiri taroi. Namidangi chak tokpa loiraba matungda phamungda changnakrabani. Khambatongi mamagi phamung thaba kasina mamangdani. Aduga Tombi amadi khambatongi kana maninglomda tapthokpa adudani. Tombi su taroi haiba khangi. Taroi khangbagi so hauna ngangbani. Thamoida sum phumzilaga thambagi saru kittada oiresu mayeng tanaba haiduna pendaba mayamdo mapuroibada wakatpani. Khambaton mamagi mawang munna khangi. Aduna magi nupina ngangliba aduda chaithatludi. Tombi machindu lepte makha tana adum nganglei. Mana taliba sel singsibu aikhoigi masu sing asigi natro. Aikhoina sizinadana sel mayamse mana sibada kolaga chatpa yadoi haiba. Kay kandabada mamang makhutna lamba phanglaba sida macha mamawga nungaina leige haibadi haide. Kainom pibada makhutna se thak niktana nati. Mana hojik liksilaga kaino bakana doise. Yari wani nupi nangbo laima thabaka wana chatlori. Nangi shawsina marolam potha phamga khangba jana teda ai. Tombi phi thupa adu loiraduna phamung aduda saungna phamtharai. Aduga mapuroibada makhudo masawa tawraga hairi. Hayeng makhaidine thabaka chatpa yararoi. Kay kana doiba. Noina suba khusuman amata pibasu nataba. Hoine phari imagi da subani pirurano. Adudi mana loi shinpham thoktro. Angangi gaigi aikhoigi makup mata phauba mana loina shinpham thoktraba. Adu su siningdaba. Natraga aikhoigi su bibam thokpa du piyo hayu. Aikhoisu yamba yamdaba. Khutta sel tu leiraga idom hingba tamadi ngamnaba dum pani. Natraga thabak mafam silasi. Kaibu kana doino. Thabaksu ayuk hek no nganbadagi yumda thongba chak phauba chada kai chatkiba. Aduga numidang mamlakanda halakpa. Asuk yamna wana suraga ichagi karigumba ama leige haiba matamda leiba ngamdaba. Mingonda sumniba. Yarisi. Matamna adum puraktaw leirabani. Ma social do piba phauba di pira idana. Yari to asiko ai isasi yamna wai. Piba budi pini aduda kupido adugi haibai wani. Mana piba selna leiba achapo chargi ichagado mabuk lengla kanadaw mali. Yari ko nangso sumhinjilakad. Angang do chinung inbatari. Ay ngayhakta gyan dana pothagi ko. Mapuroiba na ware haina hanjin haiba aduda machin na thong na isaw langba adudi lepkri. Thamoidadi Jindalawba adudagi hena makhol hauna ngangdu na isaw tawri. Kanana bu ngamjapono. Asuk yamna migi makhapon ba punshisibu. Iyumda layba sida. Migi yumda thabak suraga layba minaygi maongda laydiba sibu. Aidi haishini aidi ko. Thamoidu kapning bagi mawong ama tawri. Kappa magti kaptri. Adubudi magi sumatam lakini. Mabu sumayni suungkalaga laygadro. Hayeng wai sola kana khangani. Lin na makon chunglamdai da chummi haidana. Chumlamdai da singai bakna niya tana kalaga amuk payhan gadabani aidi. Makon daga amata changhaloi. Asi hairaga maso
ꯆꯥꯏꯔꯤꯕ ꯐꯤ ꯃꯌꯥꯝꯗꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯃꯆꯥꯅꯨꯄꯥꯒꯤ ꯃꯐꯤ ꯃꯔꯣꯜ ꯆꯥꯅ ꯊꯛꯅꯕ ꯈꯤꯇ ꯂꯩꯒꯦ ꯍꯥꯏꯕꯒꯤ ꯁꯦꯜ ꯄꯤꯌꯣ ꯍꯥꯏꯅ ꯃꯅꯦꯝꯄꯣꯛ ꯃꯦꯝꯃꯗ ꯍꯥꯏꯔꯨꯕꯗ ꯄꯤꯅꯤꯡꯒꯨꯝ ꯄꯤꯅꯤꯡꯗꯒꯨꯝ ꯀꯣꯊ ꯀꯣꯊ ꯍꯪꯕ ꯑꯗꯨꯗ ꯇꯣꯝꯕꯤꯅ ꯁꯥꯎꯅꯤꯡꯗꯨꯅ ꯃꯄꯨꯔꯣꯏꯕꯗ ꯋꯥꯀꯠꯄꯅꯤ ꯇꯣꯝꯕꯤꯒꯤ ꯃꯅꯦꯝ ꯃꯦꯝꯃ ꯑꯁꯤ ꯁꯦꯜ ꯄꯥꯏꯗꯕꯗꯤ ꯅꯠꯇꯦ ꯁꯍꯔꯗ ꯃꯤ ꯊꯥꯗꯔꯒ ꯁꯨꯍꯟꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯑꯁꯤꯗꯒꯤ ꯏꯃꯨꯡ ꯀꯥ ꯍꯦꯟꯅ ꯂꯦꯝ ꯄꯥꯅ ꯀꯣꯟꯅꯕ ꯁꯦꯜꯗꯤ ꯂꯥꯛꯏ ꯑꯗꯨꯕꯨ ꯃꯦꯝꯃ ꯃꯁꯥꯒꯤ ꯈꯔ ꯀꯨꯞꯆꯩ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯆꯦꯛꯁꯤꯟꯗꯧꯅꯤ ꯀꯨꯞꯁꯤꯟꯗꯧꯅꯤ ꯍꯥꯏꯅ ꯂꯩꯖꯩ ꯑꯗꯨꯅ ꯃꯦꯝꯃꯒꯤꯗꯤ ꯀꯥ ꯍꯦꯟꯅ ꯂꯤꯛꯄ ꯑꯃ ꯌꯥꯎꯔꯤ ꯅꯣꯡꯃꯇ ꯆꯥꯛꯈꯨꯝ ꯆꯪꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯆꯥꯛꯈꯨꯝꯒꯤ ꯃꯀꯨꯞ ꯃꯇꯥ ꯑꯃ ꯂꯩꯒꯦ ꯍꯥꯏꯕꯗ ꯑꯃꯨꯛ ꯃꯨꯛꯀ ꯍꯪꯕ ꯋꯥꯍꯪ ꯑꯁꯤꯗꯤ ꯆꯥꯛꯈꯨꯝꯁꯤ ꯊꯨꯝ ꯊꯥꯎꯗꯒꯤ ꯍꯧꯔꯒ ꯁꯤꯡ ꯑꯗꯒꯤ ꯆꯥꯛ ꯀꯨꯏꯅ ꯊꯣꯡꯉꯤ ꯁꯤꯡ ꯌꯥꯝꯅ ꯆꯪꯍꯜꯂꯤ ꯍꯥꯏꯅ ꯐꯥꯎꯕ ꯍꯥꯏꯔꯤꯕꯅꯤ ꯃꯥꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯇꯣꯝꯕꯤꯅ ꯁꯥꯎꯗꯨꯅ ꯉꯥꯡꯂꯤꯕꯅꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯈꯝꯕꯇꯣꯟ ꯃꯃꯥꯒꯤ ꯊꯕꯛ ꯇꯧꯐꯝ ꯑꯗꯨꯗ ꯊꯕꯛ ꯁꯨꯏ ꯇꯣꯉꯥꯟꯅ ꯆꯥꯕꯁꯨ ꯅꯠꯇꯦ ꯃꯈꯣꯏꯒꯤ ꯑꯋꯥꯠ ꯑꯄꯥ ꯑꯃ ꯃꯦꯝꯃꯅ ꯂꯣꯏꯅ ꯌꯦꯡꯁꯤꯜꯂꯤ ꯍꯥꯏꯗꯨꯅ ꯃꯁꯥꯒꯤ ꯊꯕꯛꯀꯤ ꯄꯤꯐꯝ ꯊꯣꯛꯄ ꯁꯦꯜꯁꯨ ꯅꯣꯡꯃꯇ ꯄꯤꯗꯦ ꯈꯝꯕꯇꯣꯟꯁꯨ ꯀꯩꯁꯨ ꯍꯥꯏꯗꯦ ꯃꯃꯥꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯥꯒꯤ ꯃꯈꯥꯗ ꯃꯃꯥꯕꯨ ꯍꯦꯟꯅ ꯀꯤꯍꯟꯗꯨꯅ ꯃꯦꯠꯂꯒ ꯁꯦꯝꯂꯛꯂꯕꯅꯤ ꯑꯗꯨꯒ ꯃꯦꯝꯃ ꯃꯈꯣꯏꯅ ꯍꯥꯏꯕ ꯋꯥ ꯑꯃꯠꯇ ꯅꯣꯡꯃꯇ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯗꯕ ꯑꯁꯤꯗ ꯇꯣꯝꯕꯤꯅ ꯄꯦꯟꯗꯗꯨꯅ ꯍꯥꯏꯔꯤꯕꯅꯤ ꯃꯦꯝꯃꯒꯤ ꯃꯆꯥ ꯑꯁꯤ ꯑꯅꯤꯅꯤ ꯅꯨꯄꯥ ꯉꯥꯛꯇꯅꯤ ꯈꯝꯕꯇꯣꯟꯒꯤ ꯃꯈꯥꯗ ꯅꯨꯄꯥ ꯑꯃ ꯂꯩ ꯃꯍꯥꯛꯀꯤ ꯃꯤꯡ ꯃꯅꯤ ꯀꯧꯔꯝꯃꯤ ꯃꯅꯤꯗꯤ ꯃꯆꯥꯗꯤ ꯌꯥꯎꯗ꯭ꯔꯤ ꯑꯗꯨꯕꯨ ꯅꯨꯄꯤꯗꯤ ꯊꯤꯔꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯤꯡ ꯂꯥꯡꯂꯦꯟ ꯀꯧꯔꯝꯃꯤ ꯂꯥꯡꯂꯦꯟꯁꯨ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯆꯠꯅꯔꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯃꯥꯁꯨ ꯌꯥꯝꯅ ꯁꯥꯎꯔꯤ माꯁꯨ ꯇꯣꯝꯕꯤꯗꯒꯤ ꯇꯥꯗꯅ ꯏꯁꯧ ꯁꯣꯏꯗꯅ ꯂꯥꯡꯂꯝꯒꯅꯤ ꯌꯨꯝꯗꯨ ꯌꯥꯝꯅ ꯆꯥꯎꯅ ꯁꯥꯏ ꯑꯃꯒ ꯀꯥꯁꯤ ꯌꯥꯝꯅ ꯂꯥꯞꯅꯕ ꯑꯣꯏꯕꯅ ꯏꯁꯧ ꯑꯗꯨꯗꯤ ꯇꯥꯅꯔꯝꯗꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯐꯅ ꯌꯥꯝꯅ ꯄꯦꯟꯗꯅ ꯉꯥꯡꯂꯕꯁꯨ ꯑꯗꯨꯝ ꯄꯦꯟꯊꯣꯛꯇꯨꯅꯇ ꯂꯩꯔꯕꯅꯤ ꯉꯔꯥꯡ ꯄꯦꯟꯗꯅ ꯉꯥꯡꯈꯤꯕ ꯃꯌꯥꯝꯗꯣ ꯉꯁꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯇꯣꯝꯕꯤ ꯏꯔꯨ ꯃꯥꯏꯊꯖꯗꯨꯅ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯆꯥꯛꯈꯨꯝ ꯆꯪꯂꯒ ꯆꯥꯛ ꯊꯣꯡꯅꯕ ꯍꯣꯠꯅꯩ ꯃꯅꯥꯎꯅꯨꯄꯤ ꯂꯥꯡꯂꯦꯟꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯕ ꯄꯥꯡꯁꯤꯜꯂꯤ ꯀꯔꯤ ꯌꯦꯟꯁꯥꯡ ꯊꯣꯡꯅꯤ ꯍꯥꯏꯗꯨꯅ ꯃꯅꯦꯝꯗꯗꯤ ꯍꯪꯒꯗꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯅꯦꯝ ꯑꯁꯤꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯕ ꯇꯜꯂꯤ ꯂꯥꯡꯂꯦꯟꯅ ꯑꯉꯥꯡꯅꯤ ꯑꯗꯨꯅ ꯇꯣꯝꯕꯤꯁꯨ ꯃꯥꯅ ꯑꯣꯏꯅ ꯄꯦꯟꯊꯣꯛꯇꯨꯅ ꯃꯅꯦꯝꯒꯤ ꯅꯥꯛꯇ ꯃꯥ ꯑꯣꯏꯅ ꯂꯥꯛꯏ ꯇꯣꯝꯕꯤ ꯃꯅꯦꯝꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯃꯅꯦꯝꯗꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯔꯝꯕꯗꯒꯤ ꯃꯤ ꯂꯥꯛꯄ ꯁꯥꯍꯨꯝ ꯐꯪꯕꯩꯔꯥ ꯇꯧꯔꯝꯕ ꯊꯕꯛꯇꯨ ꯊꯣꯛ ꯑꯃ ꯁꯤꯟꯗꯣꯛꯈꯤ ꯑꯁꯤꯗꯒꯤ ꯍꯧꯔꯦ ꯇꯣꯝꯕꯤꯅ ꯈꯣꯏꯗꯧ ꯂꯪꯈꯠꯄ ꯑꯁꯤ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯍꯪꯂꯨꯏ ꯏꯃꯥ ꯀꯩ ꯌꯦꯟꯁꯥꯡ ꯊꯣꯡꯉꯣ ꯍꯥꯏꯅꯣ ꯃꯦꯝꯃ ꯀꯔꯤꯁꯨ ꯇꯧꯗꯕ ꯁꯥꯔꯒ ꯍꯥꯏꯔꯛꯏ ꯀꯩꯗꯧꯕ ꯍꯥ ꯇꯣꯝꯕꯤ ꯍꯟꯖꯤꯟꯅ ꯍꯪꯂꯛꯏ ꯀꯩ ꯌꯦꯟꯁꯥꯡ ꯊꯣꯡꯉꯣ ꯍꯥꯏꯅꯣ ꯍꯥꯏꯕ ꯀꯩ ꯂꯩꯒꯦꯅꯦ ꯆꯥꯛꯁꯪꯗꯕꯣ ꯍꯋꯥꯏ ꯂꯩꯍꯧꯋꯤ ꯑꯂꯨ ꯂꯩꯍꯧꯋꯤ ꯉꯥ ꯑꯗꯨꯗꯤ ꯂꯣꯏꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯂꯐꯨ ꯊꯔꯣꯁꯨ ꯂꯩꯍꯧꯋꯤ ꯏꯪꯈꯣꯜꯗ ꯄꯥꯜꯂꯤꯕ ꯃꯌꯥꯝꯁꯦ ꯍꯥꯟꯅ ꯆꯥꯊꯣꯛꯁꯤ ꯄꯪꯂꯩꯗ ꯂꯩꯁꯤꯟꯒꯅꯨ ꯁꯦꯜꯁꯦ ꯎꯗ ꯋꯥꯗ ꯄꯥꯟꯕ ꯅꯠꯇꯦ ꯌꯥꯝꯅ ꯋꯥꯏ ꯇꯥꯟꯕꯗ ꯃꯅꯦꯝꯒꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯕ ꯋꯥꯗꯨꯗ ꯃꯥꯅ ꯐꯥꯎꯕ ꯆꯤꯟꯐꯥ ꯄꯨꯔꯕ ꯋꯥꯉꯥꯡꯅꯤ ꯉꯔꯥꯡ ꯂꯥꯡꯂꯦꯟꯒꯤ ꯅꯨꯄꯥ ꯃꯅꯤꯅ ꯌꯦꯟꯁꯥꯡ ꯈꯔ ꯂꯩꯔꯛꯄꯅꯤ ꯍꯥꯏꯗ ꯌꯥꯗꯗꯨꯅ ꯍꯥꯏꯔꯨꯔꯦ ꯍꯧꯖꯤꯛ ꯃꯅꯦꯝꯅ ꯉꯥꯡꯂꯛꯄ ꯃꯌꯥꯝꯗꯣ ꯃꯍꯥꯛ ꯑꯃꯨꯛ ꯇꯥꯕ ꯇꯥꯔꯦ ꯃꯦꯝꯃꯅ ꯁꯦꯜꯁꯦ ꯅꯣꯏꯅ ꯇꯥꯟꯕ ꯅꯠꯇ꯭ꯔꯕꯅꯤꯅ ꯑꯗꯨꯒꯤ ꯑꯋꯥꯕ ꯈꯪꯗ꯭ꯔꯦꯅꯦ ꯅꯠꯇ꯭ꯔꯥ ꯑꯩꯅ ꯁꯣꯝꯗ ꯀꯣꯛ ꯁꯥꯔꯤꯕ ꯅꯣꯏꯒꯤ ꯅꯋꯣꯡ ꯑꯁꯤꯅ ꯃꯔꯣꯜ ꯑꯃ ꯁꯦꯜꯅ ꯁꯦꯜ ꯆꯤꯟꯕꯅꯦ ꯃꯅꯦꯝꯒꯤ ꯋꯥꯗꯨꯗ ꯇꯣꯝꯕꯤꯅ ꯇꯞꯅ ꯑꯗꯨꯝ ꯃꯆꯤꯟ ꯈꯨꯝꯕ ꯑꯣꯏꯅ ꯍꯥꯏꯔꯛꯏ ꯀꯩꯗꯧꯔꯒꯦ ꯀꯩꯒꯤꯅꯣ ꯁꯦꯜ ꯌꯥꯝꯅ ꯆꯤꯜꯂꯤꯕ ꯑꯗꯨꯕꯨ ꯏꯃꯥ ꯑꯩꯈꯣꯏ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯤꯗ ꯁꯦꯜ ꯊꯥꯗꯕ ꯌꯥꯎꯔꯕ꯭ꯔꯣ ꯁꯦꯜ ꯆꯤꯜꯂꯤꯗ ꯍꯥꯏꯔꯤꯁꯤ ꯀꯩꯒꯤꯅꯣ ꯇꯣꯝꯕꯤꯒꯤ ꯋꯥꯗꯨ ꯃꯦꯝꯃ ꯇꯥꯅꯤꯡꯕ ꯐꯥꯎꯗꯦ ꯃꯋꯥꯁꯨ ꯂꯧꯕꯤꯕ ꯅꯠꯇꯦ ꯍꯦꯟꯅ ꯆꯩꯊꯠꯂꯒ ꯍꯥꯏꯔꯛꯏ ꯍꯥꯏ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯕꯤ ꯅꯪꯅ ꯈꯪꯕ ꯄꯣꯠ ꯅꯠꯇꯦ ꯑꯩ ꯊꯕꯛ ꯂꯩ ꯌꯦꯟꯁꯥꯡꯗꯨ ꯏꯔꯣꯜꯂꯨ ꯂꯩꯔꯤꯕ ꯃꯌꯥꯝꯗꯣ ꯄꯠꯄꯅ ꯍꯥꯟꯅꯤ ꯑꯗꯨ ꯍꯥꯟꯅ ꯆꯥꯊꯣꯛꯁꯤ ꯏꯪꯈꯣꯜꯗ ꯄꯥꯜꯂꯤꯕ ꯃꯌꯥꯝꯁꯤꯅ ꯑꯃꯨꯛ ꯀꯣꯟꯅ ꯆꯥꯁꯤ ꯉꯥꯔꯧꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯉꯥ ꯂꯩꯇ꯭ꯔꯦ ꯉꯔꯥꯡ ꯂꯣꯏꯊꯣꯛꯈ꯭ꯔꯦ ꯍꯟꯗꯛꯀꯤ ꯋꯥꯗꯨꯗꯤ ꯃꯦꯝꯃ ꯃꯃꯤꯠ ꯃꯅꯥ ꯂꯣꯏꯅ ꯍꯦꯛ ꯁꯪꯗꯣꯛꯂꯒ ꯍꯥꯏꯔꯛꯏ ꯀꯔꯤ ꯉꯔꯥꯡ ꯅꯍꯥꯟꯇ ꯂꯩꯕ ꯉꯥꯗꯨꯕꯨ ꯀꯃꯥꯏꯅ ꯂꯩꯇ꯭ꯔꯤꯕ ꯑꯣꯟꯊꯣꯛꯅ ꯊꯨꯅ ꯂꯣꯏꯈ꯭ꯔꯦꯗ ꯑꯗꯨꯃꯥꯏꯅ ꯊꯨꯅ ꯆꯥꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯅꯠꯇꯦ ꯅꯣꯡꯃꯗ ꯀꯌꯥ ꯆꯥꯒꯦ ꯍꯥ ꯌꯦꯟꯁꯥꯡꯗ ꯈꯔ ꯊꯥꯛꯑꯣ ꯍꯥꯏꯅ ꯂꯩꯔꯦ ꯑꯗꯨꯒ ꯅꯣꯏꯅ ꯀꯃꯥꯏꯅ ꯇꯧꯗꯅ ꯂꯣꯏꯁꯤꯜꯂꯤꯕꯅꯣ ꯍꯥꯏꯕ ꯌꯥꯔꯦ ꯆꯠꯂꯣꯀꯣ ꯅꯣꯡ ꯅꯤꯅꯤꯗ ꯑꯗꯨꯛ ꯌꯥꯝꯕ ꯉꯥꯗꯨ ꯂꯣꯏꯁꯤꯜꯂꯕꯗꯤ ꯑꯩꯈꯣꯏꯁꯨ ꯈꯥꯡꯕ ꯂꯥꯛꯄ ꯉꯝꯃꯣꯏ
Ngak hapurano, iron badu khakto, she laite. Tombi makata na taba taladuna thoglai. Me mama thanta, makol tablap na su hai howe. Ado yamba ngabo, lui hariba shinine. Yaroi ba, mong ni na tawisi. Potro so draw na bingakta. Kitang kapsin balikshin ba amata yawdi. Yara di lang thoke, sta thoke hai bangakta. Ashina kamay ni yung pandoy no. Yaroi hariba sini. Pamja chabi ngakta. Tombi, Manem gi wadu taraga, masuka adudagi thogla aga matanto soli. Hapta ma paraba ngadubu, nungni nidani. Mana ngado, ngajau malerik pasi mangai. Asi hairaga, makong yang na thangduna chatkri. Ngadu chabadu, yenchang kakta natri. Mau anisisu, kaidau jarudoi na haina khanduna, ngarau oina pangchada chai. Adubu, adu masing oina tharuba yabanati. Makoy anisu, Manem na haiba adumak tawduna, wari sana jak adu loishinaba tawkri. Asum na imong adu, maray kara tawnaraga, matam kara hawkri. Me magi mawong di hongba layti. Machanupa anisu, mamagi mathagda wa matangang bangamdi. Langle na tumin na layrasu, tombidi, me magay hekta khatnarakani. Numidang adu, machil manaw anisu, thabag halaglaga, magi kada pothari. Tombi ka langlen ga chakum da chak thong duna le hawani. Khang hawde, chakum dagi, tombi ka me magagi makhol haw na ngang na badu dari e. Yen chang mathel bu asuk yam na thong labadi, kamay na tawdoy ba? Imong simut patabani. Chaning lasu nga sina ama thong ni. Hayeng na ama thong ni tawraga, thong mayadran he. Chaning ni haiduna bu, nung tigi sumay na thong labadi, imong si kaday da ki chakwataw diya. Me mana haibagi makhol ni. Tombi su, wangang baloy fatri ngay da. Hekta khomlai. Nung tigi de nate da na ima. Nong makhak mathil ahong kagdaw basibu. Karige do yam na ngangi no. Yen sang singse, imagi paisan layba na tiye. Inaw na yung da chaluba do da, migi mama mapana machasi. Manem Arikpi na amata pijadre, mayang kang manaloy. Kara yam na chaw hay da na pirakpa. Me mado, hena kon kan khalai. Hay, karino, Manem Arikpi hay di. Ha, ay ngona usidrira nangise. Hay, mawa mo oiradi, kara kopsin batam. Noi gi chatoke thaktoke haiba na wong na tawduna di, yung pan ba yaroi khanglabra. Hoy ne chumine, mau na ko pakanda yung pan mangamdoi ni. Ado, kai helabadi aphaba kaisu oiroi. Ngasi nong makhak chaba sida imana kayam kaidorage. Nati, ngasi ay koina mathel ahum long bada. Imagi upuda layriba sel mayam daw. Mayeng tarakane haiba laybra. Hay tombiya. Wayam na ngangano. Ay shay, nangi na nimni. Taksi kasi nai da balichat hazato ay ngona di yaroi khanglabra noi gi phana bane ai hairi basi amuktang na ton yo tharaga kari lege haina wakhal da amukta khallo yare khanja ningdre kopine haiduna bo somaina tawradi kadai de lemina ba yadoino ahal su phane yamna oi khara lem thokna leiba yarabani me mama khwang ga do metlaga amuk hairi aina ngangli ba wasi bu kayam kairage nang nang asi thongli se hayeng na ama amuk thonglabadi Aingon da chara magi sel tu tungshin bangam doi ni ne. Tombi khoidau do hek sound ni. Asuk yam na likpa asi bahaina wakal da prok hek jai. Machin da kap ngangoi kai wai hai ri. Asuk yam na likpa si bugari no. Lekai gi kari gumbi malak pada sel sik ipang drabani na mi na ikhoi se. Phazana amata ngang le drabani. Kari no hai bani da imanang ge wakalo na sibo. Hai, ai khoi na se leitra kanda. Lekai na ikhoi da. Ching chara ma chaw haidana pirakadaba nati. Adugi karimta khallunu khanglabra. Ima, hoi inem po. Yamna chakna kaurakpani tombina. Mema khodombi hairap thillaga hairi. Tauri shemuni masya. Mashibu laishari ngaida phana phagum tawani. Thasi thanoga hobra khangdini masya. Ima, yamna likanu. Arikpagi maral sumna chai haiba ahallamangi wa masu laibani. Hey, ay su ahaldi. Aduna ay na hairi si susumi. Tombi leplamba ado git law na phamthai. Ado ka hairi. Ay nga maroy. Sumay na sumlay do ora din ya. Icha singse mapung phana kamay na se mangam doi no. Icha ga loy na maang batari. Hay, isu gi de ay le. Noi na wabi yo haide. Ay na thopa isu sem gani. Ado di kadai. Nasugi mapi khara lege. Sel piro. Me makhang law law khala e. Kari gi piro no. Hay, seli bado. Adom se chano. Haujik te yen chang mathel yamba asi phauba. Ama khak tau hairi. Aduga piro lege ni.
ꯑꯗꯨꯁꯨ ꯑꯉꯥꯡꯒꯤ ꯑꯁꯤꯗꯕꯨ ꯀꯃꯥꯏꯅ ꯍꯥꯏꯅꯗꯣꯏꯅꯣꯕ ꯑꯩꯕꯨ ꯌꯥꯔꯦ ꯏꯃꯥ ꯑꯩꯈꯣꯏ ꯇꯣꯉꯥꯟꯅ ꯆꯥꯈ꯭ꯔꯒꯦ ꯑꯩꯈꯣꯏꯕꯨ ꯇꯣꯉꯥꯟꯅ ꯆꯥꯍꯟꯕꯤꯔꯣ ꯌꯥꯔꯣꯏ ꯇꯣꯉꯥꯟꯅ ꯆꯥꯕ ꯌꯥꯔꯣꯏ ꯏꯃꯥ ꯍꯣꯏ ꯏꯅꯦꯝꯄꯣꯛ ꯅꯪꯅ ꯁꯦꯜ ꯃꯌꯥꯝꯗꯣ ꯄꯠꯂꯒ ꯃꯥꯡꯕ ꯀꯥꯟꯗꯨꯅꯤ ꯑꯩꯅ ꯈꯨꯕꯥꯛ ꯈꯨꯔꯒ ꯌꯦꯡꯗꯣꯏꯁꯦ ꯁꯤꯕꯗ ꯄꯨꯕꯁꯨ ꯌꯥꯔꯣꯏꯗꯕ ꯁꯦꯜꯁꯤꯡꯗꯣ ꯅꯪ ꯀꯩꯗꯧꯅꯒꯦ ꯍꯥꯏꯅꯣ ꯁꯤꯔꯀꯥꯟꯗ ꯅꯨꯡꯉꯥꯏꯕ ꯐꯪꯂꯣꯏꯌꯦ ꯍꯤꯡꯂꯤꯀꯥꯟꯁꯤꯗ ꯈꯔ ꯅꯨꯡꯉꯥꯏꯊꯣꯛꯑꯣ ꯑꯩ ꯁꯤꯕꯒ ꯉꯝꯈꯤꯔꯣꯏ ꯇꯣꯝꯕꯤ ꯁꯤꯕ ꯄꯜꯂꯛꯀꯅꯨ ꯁ꯭ꯋꯥꯏꯗ ꯃꯈꯣꯏ ꯑꯅꯤꯅ ꯉꯁꯥꯏꯗꯒꯤ ꯈꯠꯅꯔꯤꯕ ꯑꯗꯨ ꯋꯥ ꯉꯥꯡꯗ ꯂꯥꯡꯂꯦꯟ ꯇꯨꯃꯤꯟꯅ ꯌꯦꯡꯉꯤ ꯉꯁꯤ ꯃꯌꯨꯝꯗ ꯆꯠꯂꯨꯕꯅꯤ ꯃꯌꯨꯝꯗꯒꯤ ꯉꯥꯒ ꯌꯦꯟꯁꯥꯡ ꯅꯥꯄꯤ ꯈꯔꯒ ꯍꯥꯞꯂꯛꯄꯅꯤ ꯆꯨꯝꯃꯤ ꯃꯃꯥꯅ ꯏꯆꯥꯅꯨꯄꯤꯁꯤ ꯃꯌꯥꯡ ꯀꯪꯁꯤꯜꯂꯦ ꯍꯥꯏꯅꯗꯤ ꯍꯥꯏꯍꯧꯋꯤ ꯑꯗꯨꯕꯨ ꯇꯣꯝꯕꯤꯗꯨ ꯁꯥꯎꯕꯩꯔꯥ ꯎꯍꯩ ꯈꯔꯗꯤ ꯍꯦꯟꯖꯤꯟꯈ꯭ꯔꯦ ꯃꯥꯁꯨ ꯌꯨꯝꯗꯒꯤ ꯍꯥꯞꯂꯛꯄꯅꯤ ꯉꯁꯤꯗꯤ ꯉꯥꯗꯨ ꯊꯣꯡꯂꯒ ꯏꯔꯣꯟꯕ ꯑꯃ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯃꯌꯨꯝꯗꯒꯤ ꯍꯥꯞꯂꯛꯄ ꯄꯥꯟꯗꯨ ꯏꯔꯣꯟꯕꯅꯤ ꯂꯥꯡꯂꯦꯟꯅ ꯑꯆꯝꯕ ꯑꯃ ꯆꯥꯅꯤꯡꯉꯦ ꯍꯥꯏꯔꯨꯕ ꯑꯗꯨꯗ ꯇꯣꯝꯕꯤꯅ ꯆꯝꯐꯨꯠ ꯑꯃ ꯍꯥꯞꯁꯤ ꯍꯥꯏꯗꯨꯅ ꯇꯣꯔꯣꯕꯣꯠ ꯆꯝꯐꯨꯠ ꯐꯨꯠꯂꯨꯕꯅꯤ ꯑꯗꯨꯁꯨ ꯃꯌꯨꯝꯗꯒꯤ ꯄꯤꯔꯛꯄꯅꯤ ꯃꯦꯃꯗꯤ ꯉꯥ ꯊꯣꯡꯅꯦ ꯍꯥꯏꯕꯈꯛ ꯈꯪꯕꯅꯤ ꯃꯦꯃ ꯆꯥꯛꯈꯨꯝ ꯆꯪꯂꯛꯄ ꯑꯗꯨꯗ ꯃꯊꯦꯜ 3 ꯁꯨꯔꯝꯕ ꯎꯕꯗ ꯉꯥꯡꯂꯛꯄꯗꯣ ꯇꯣꯝꯕꯤꯅ ꯑꯃꯨꯛ ꯈꯨꯝꯗꯨꯅ ꯈꯠꯅꯔꯛꯄ ꯈꯣꯟꯅꯤ ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯝꯕ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯈꯣꯟ ꯀꯥ ꯍꯦꯟꯅ ꯀꯟꯈꯠꯂꯛꯄ ꯑꯗꯨꯗ ꯆꯥꯛꯈꯨꯝꯂꯣꯝꯗ ꯄꯨꯂꯞ ꯆꯪꯂꯛꯏ ꯈꯝꯕꯇꯣꯟꯅ ꯍꯪꯂꯛꯏ ꯀꯩꯗꯧꯅꯔꯒꯦ ꯏꯃꯥ ꯀꯩꯒꯤꯅꯣ ꯈꯣꯟ ꯌꯥꯝꯅ ꯋꯥꯡꯈꯠꯂꯤꯕꯗꯨꯕꯣ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯃꯦꯃꯅ ꯃꯆꯥꯅꯨꯄꯥꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯑꯩꯉꯣꯟꯗꯅꯦ ꯂꯥꯡꯂꯦꯟꯒꯤ ꯌꯨꯝꯗꯒꯤ ꯉꯥ ꯄꯤꯔꯛꯏ ꯉꯥ ꯊꯣꯡꯅꯤ ꯍꯥꯏꯗꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯑꯩꯅ ꯆꯪꯂꯛꯄꯗ ꯃꯊꯦꯜ 3 ꯁꯨꯔꯒ ꯂꯩꯔꯝꯃꯤ ꯑꯗꯨꯒꯤ ꯑꯩꯁꯨ ꯈꯔ ꯁꯥꯎꯔꯒ ꯃꯧ ꯑꯣꯏꯔꯗꯤ ꯂꯤꯛꯁꯤꯟꯕ ꯇꯝꯃꯨ ꯌꯦꯟꯁꯥꯡꯗꯨ ꯅꯣꯡꯃꯒꯤ ꯑꯃꯃꯝ ꯊꯣꯡꯕ ꯌꯥꯗ꯭ꯔꯥ ꯍꯥꯏꯅ ꯍꯥꯏꯔꯨꯔꯦ ꯑꯗꯨꯗ ꯃꯥꯅ ꯃꯆꯤꯟ ꯑꯁꯤ ꯈꯨꯝꯂꯛꯄ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯕꯨ ꯀꯌꯥꯝ ꯀꯥꯏꯒꯦꯕ ꯈꯝꯕꯇꯣꯟꯅ ꯃꯦꯃꯅ ꯍꯪꯂꯛꯄ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯐꯥꯎꯕ ꯅꯪꯗ꯭ꯔꯤꯉꯩ ꯃꯥꯒꯤ ꯅꯨꯄꯤ ꯇꯣꯝꯕꯤꯒꯤ ꯋꯥꯀꯠ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯣꯡ ꯐꯥꯗꯣꯛ ꯊꯣꯡꯕꯅꯤ ꯉꯥ ꯊꯣꯡꯕ ꯑꯗꯨꯗ ꯍꯦꯟꯅ ꯍꯥꯎꯅꯕ ꯄꯥꯟ ꯏꯔꯣꯟꯕ ꯑꯃ ꯍꯥꯞꯄꯅꯤ ꯂꯥꯡꯂꯦꯟꯅ ꯑꯆꯝꯕ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯗꯨꯗ ꯑꯩꯅ ꯆꯝꯐꯨꯠ ꯐꯨꯠꯁꯤ ꯍꯥꯏꯗꯅ ꯆꯝꯐꯨꯠ ꯑꯃ ꯐꯨꯠꯂꯨꯔꯦ ꯑꯁꯤꯁꯨ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯌꯨꯝꯗꯒꯤ ꯄꯤꯔꯛꯄ ꯉꯥꯛꯇꯅꯤ ꯑꯉꯥꯡꯁꯦ ꯆꯥꯃꯟꯗꯗꯅ ꯃꯌꯨꯝꯗꯒꯤ ꯃꯃꯥꯅ ꯃꯌꯥꯡ ꯀꯪꯁꯤꯜꯂꯤ ꯈꯔ ꯌꯥꯝꯅ ꯆꯥꯎ ꯍꯥꯏꯗꯅ ꯃꯃꯥꯅ ꯄꯤꯔꯛꯏꯕꯅꯤ ꯌꯦꯡꯉꯨ ꯃꯥꯅ ꯂꯤꯛꯃꯟꯗꯅ ꯁꯣꯔ ꯐꯥꯎꯕ ꯈꯥꯏꯔꯒ ꯍꯣꯜꯂꯤꯉꯩ ꯑꯉꯥꯡ ꯑꯁꯤꯗꯤ ꯃꯌꯥꯡ ꯌꯥꯝꯅ ꯀꯪꯂꯤ ꯃꯃꯥꯗꯨꯅ ꯃꯆꯥꯒꯤ ꯐꯤꯕꯝꯁꯤ ꯎꯔꯒ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯍꯥꯏꯕ ꯑꯗꯨꯒ ꯉꯁꯤ ꯅꯣꯡꯃꯈꯛ ꯃꯊꯦꯜ 3 ꯊꯣꯡꯕꯁꯤꯗ ꯋꯥ ꯑꯣꯏꯅ ꯉꯥꯡꯕ ꯑꯗꯨꯁꯨ ꯑꯩꯈꯣꯏꯅ ꯎꯖꯥꯃꯦꯂꯥ ꯇꯧꯕ ꯅꯠꯇꯦ ꯏꯔꯣꯝꯕꯒ ꯆꯝꯐꯨꯠꯀ ꯍꯥꯞꯄꯁꯤꯗ ꯁꯦꯜ ꯃꯥꯡꯍꯜꯂꯤ ꯏꯃꯨꯡ ꯀꯣꯏꯕ ꯌꯥꯔꯣꯏꯌꯦꯅꯦ ꯑꯩꯅ ꯍꯥꯏꯗꯤ ꯂꯩꯇꯕꯁꯨ ꯅꯠꯇꯦ ꯃꯤꯗꯧꯅ ꯂꯩꯇꯕꯤꯗ ꯑꯩꯈꯣꯏꯅ ꯂꯪꯊꯣꯛꯄ ꯑꯣꯏꯔꯗꯤ ꯉꯥꯡꯕ ꯌꯥꯏ ꯍꯥꯏꯕ ꯂꯩꯔꯤꯕ ꯁꯦꯜꯁꯤꯡꯗꯣ ꯎꯄꯨ ꯃꯅꯨꯡꯗ ꯑꯗꯨꯝ ꯄꯠꯍꯜꯂꯒꯦ ꯈꯜꯂꯤꯔ ꯈꯪꯗꯦ ꯃꯥꯅ ꯇꯥꯜꯂꯤꯁꯦ ꯑꯩꯈꯣꯏꯒꯤ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯅꯕ ꯅꯠꯇ꯭ꯔꯕ ꯑꯗꯨꯒ ꯌꯦꯟꯁꯥꯡ ꯃꯊꯦꯜ 3 ꯈꯛ ꯊꯣꯡꯕꯩꯕꯨ ꯋꯥ ꯑꯣꯏꯅ ꯉꯥꯡꯕ ꯈꯝꯕꯇꯣꯟ ꯈꯨꯝꯐꯝ ꯈꯪꯗꯦ ꯃꯥꯁꯨ ꯈꯪꯉꯤ ꯃꯃꯥꯒꯤ ꯃꯑꯣꯡ ꯑꯗꯨ ꯃꯃꯥꯁꯤ ꯀꯥ ꯑꯃꯗꯤ ꯍꯦꯜꯂꯤ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯁꯤꯗꯤ ꯃꯦꯃ ꯊꯛꯁꯤ ꯈꯥꯁꯤ ꯅꯥꯏꯗꯦ ꯍꯥꯏꯗꯅ ꯃꯔꯩ ꯌꯦꯠꯄꯗ ꯃꯃꯥꯗ ꯑꯗꯨꯝ ꯆꯨꯝꯈꯤꯅꯤ ꯋꯥ ꯑꯃ ꯐꯥꯎꯕ ꯍꯥꯏꯅꯪꯗ꯭ꯔꯤꯉꯩ ꯇꯣꯝꯕꯤꯅ ꯑꯃꯨꯛ ꯐꯠ ꯈꯨꯝꯈꯤ ꯑꯣꯍꯅꯦ ꯅꯣꯏ ꯅꯃꯥꯁꯦ ꯌꯥꯝꯅ ꯂꯤꯛꯏ ꯑꯩꯅ ꯌꯥꯝꯅ ꯂꯤꯛꯏ ꯍꯥꯏꯁꯤꯅꯤ ꯏꯃꯥ ꯑꯔꯤꯛꯄꯒꯤ ꯃꯔꯜ ꯁꯨꯝꯅ ꯆꯥꯏ ꯍꯥꯏꯕꯗꯣ ꯑꯗꯣ ꯅꯪꯉꯣꯟꯗꯁꯨ ꯊꯣꯛꯇꯣꯏꯅꯤ ꯌꯦꯡꯉꯨꯅꯤ ꯅꯪꯒꯤ ꯅꯔꯜꯁꯦ ꯁꯨꯝꯅ ꯆꯥꯔꯛꯄ ꯇꯟꯖꯥꯗꯨꯅꯤ ꯑꯩꯅ ꯌꯦꯡꯗꯣꯏꯁꯦ ꯑꯗꯨꯗ ꯁꯅꯥ ꯃꯥꯡꯒꯦꯔꯥ ꯂꯨꯄꯥ ꯃꯥꯡꯒꯦꯔꯥ ꯑꯃꯥꯡꯕ ꯃꯈꯩꯗꯨ ꯌꯦꯡꯂꯒꯅꯦ ꯑꯩꯅ ꯈꯨꯄꯥꯛꯁꯦ ꯈꯨꯔꯒ ꯅꯣꯛꯀꯦ ꯅꯪ ꯈꯨꯄꯥꯛꯁꯦ ꯈꯨꯔꯒ ꯅꯣꯛꯀꯦꯕ ꯅꯪ ꯑꯁꯤ ꯍꯥꯏꯔꯒ ꯇꯣꯝꯕꯤ ꯈꯨꯄꯥꯛꯇꯣ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯄꯥꯛ ꯊꯥꯏ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯃꯦꯃꯅ ꯍꯥꯏꯔꯛꯏ ꯍꯩ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯅꯦꯁꯦ ꯍꯩ ꯈꯪꯗꯦ ꯍꯩꯗꯤ ꯈꯪꯗꯦ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯗꯨꯕꯣ ꯅꯪꯕꯨ ꯆꯤꯟꯗꯨꯝꯒ ꯏꯜꯂꯗꯤ ꯅꯪꯅꯦ ꯅꯪ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯗꯧꯅꯤ ꯈꯪꯉꯨ ꯅꯪ ꯁꯤꯗꯧꯅꯤ ꯀꯥꯏꯅ ꯍꯣꯅꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯗꯣꯏ ꯁꯔꯨꯛ ꯇꯣꯉꯥꯟ ꯆꯥꯖꯔꯒꯦ ꯑꯩꯈꯣꯏ ꯏꯁꯥꯅ ꯇꯣꯉꯥꯟꯅ ꯆꯥꯔꯒꯦ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯀꯃꯥꯏꯅ ꯇꯧꯕ ꯃꯤꯅꯣ ꯈꯪꯗꯦꯅꯦ ꯁꯤꯕꯣ ꯃꯦꯃ ꯋꯥꯗꯨ ꯁꯝꯖꯤꯜꯂꯛꯏ ꯍꯩ ꯌꯥꯔꯦ ꯋꯥ ꯆꯒꯠ ꯉꯥꯡꯒꯅꯨ ꯑꯉꯥꯎ ꯑꯐꯩꯒꯤ ꯃꯑꯣꯡꯗ ꯆꯥꯛꯇꯨ ꯂꯣꯏꯁꯤꯜꯂꯨ ꯆꯥꯛ ꯆꯥꯅꯕ ꯇꯧꯁꯤ ꯑꯃꯨꯛꯅꯦ ꯅꯪꯒꯤ ꯂꯩꯀꯥꯏ ꯇꯥꯅꯕ ꯂꯥꯎꯕꯗꯨ ꯂꯥꯎꯔꯅꯨꯀꯣ ꯆꯠꯂꯣ ꯇꯨꯃꯤꯟꯅ ꯂꯣꯏꯁꯤꯜꯂꯣ ꯃꯦꯃ ꯑꯗꯨ ꯊꯣꯛꯈ꯭ꯔꯤ ꯃꯃꯥꯒꯤ ꯃꯇꯨꯡ ꯃꯆꯥꯅꯨꯄꯥ ꯑꯅꯤꯁꯨ ꯏꯟꯅꯗꯨꯅ ꯊꯣꯛꯈ꯭ꯔꯤ ꯇꯣꯝꯕꯤ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯈꯥꯕꯩ ꯑꯗꯨ ꯄꯥꯏꯔꯒ ꯌꯦꯟꯁꯥꯡ ꯑꯗꯨ ꯃꯈꯨꯝ ꯍꯥꯡꯗꯣꯛꯂꯒ ꯒꯣꯔꯣ ꯍꯦꯛ ꯑꯣꯠꯂꯤ ꯃꯆꯤꯟꯗꯁꯨ ꯄꯦꯟꯗꯕꯒꯤ ꯈꯣꯜꯂꯥꯎꯗ ꯍꯥꯏꯔꯛꯏ ꯊꯣꯡꯒꯦ ꯅꯣꯏ ꯃꯌꯥꯝꯅ ꯍꯥꯎꯅ ꯆꯥꯅꯕ ꯑꯩ ꯊꯣꯡꯒꯦ ꯁꯦꯜ ꯄꯤꯕꯗꯅ ꯈꯨꯠꯁꯤꯡ ꯑꯗꯣ ꯊꯛ ꯅꯤꯛꯅꯕ ꯍꯥꯎꯅ ꯊꯣꯡꯒꯦ ꯑꯩ ꯍꯥꯎꯅ ꯊꯣꯡꯒꯦ ꯑꯩꯗꯤ ꯍꯥꯏꯔꯤꯁꯤꯅꯤ ꯑꯔꯤꯛꯄꯒꯤ ꯃꯔꯜ ꯁꯨꯝꯅ ꯆꯥꯕ ꯅꯨꯃꯤꯠꯇꯣ ꯈꯨꯕꯥꯛ ꯈꯨꯔꯒ ꯄꯦꯟꯅ ꯅꯣꯛꯀꯦ ꯑꯩ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯆꯥꯛ ꯑꯗꯨ ꯂꯣꯏꯁꯤꯜꯂꯒ ꯆꯥꯔꯕ ꯇꯨꯡꯗ ꯃꯥꯒꯤ ꯀꯥꯗ ꯄꯣꯊꯥꯅꯕ ꯆꯪꯈ꯭ꯔꯤ
ꯃꯦꯃꯁꯨ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯕ ꯇꯨꯡꯗ ꯃꯥꯒꯤ ꯇꯨꯝꯐꯝꯗ ꯆꯪꯂꯛꯏ꯫ ꯃꯍꯧꯁꯥꯅ ꯃꯦꯃ ꯑꯁꯤ ꯀꯦꯟꯗꯜ ꯅꯠꯇ꯭ꯔꯒ ꯊꯥꯎꯃꯩꯕꯨꯗꯣꯟ ꯑꯃ ꯁꯤꯖꯤꯟꯅꯩ꯫ ꯃꯦꯃ ꯃꯥꯒꯤ ꯐꯃꯥꯡ ꯃꯃꯥꯡꯗ ꯊꯥꯔꯤꯕ ꯐꯛ ꯑꯗꯨꯗ ꯐꯝꯊꯩ꯫ ꯅꯥꯀꯜꯗ ꯃꯥꯒꯤ ꯊꯥꯎꯃꯩꯕꯨꯗꯣꯟ ꯑꯃꯁꯨ ꯅꯥꯀꯟꯗ ꯊꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯁꯦꯡꯒꯥꯎ ꯑꯗꯨ ꯄꯨꯊꯣꯛꯂꯒ ꯊꯥꯎꯃꯩꯕꯨꯗꯣꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯩꯁꯥ ꯄꯨꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯃꯃꯤꯠ ꯑꯗꯨ ꯈꯨꯖꯤꯜꯂꯒ ꯁꯨꯛꯇꯨꯅ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯃꯁꯤꯡ ꯊꯤꯅꯕ ꯍꯣꯠꯅꯩ꯫ ꯉꯥꯏꯍꯥꯛ ꯑꯗꯨꯝꯅ ꯂꯩꯔꯝꯂꯒ ꯍꯥꯏꯐꯦꯠ ꯑꯃꯨꯛ ꯆꯠꯊꯣꯛꯂꯒ ꯃꯊꯟꯇ ꯁꯣꯜꯂꯤ꯫ ꯏꯁ, ꯃꯤꯠꯁꯤꯁꯨ ꯑꯃꯠꯇ ꯎꯗ꯭ꯔꯦꯅꯦ ꯇꯧꯔꯤꯁꯤꯗꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯍꯟꯅ ꯆꯪꯁꯤꯜꯂꯒ ꯄꯩꯁꯥꯗꯨ ꯃꯁꯤꯡ ꯊꯤꯅꯕ ꯍꯣꯠꯅꯩ꯫ ꯎꯆꯤꯟ ꯅꯥꯆꯤꯟ ꯄꯩꯁꯥ ꯃꯁꯤꯡ ꯊꯤꯕ ꯂꯣꯏꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯊꯟꯇ ꯁꯣꯜꯂꯤ꯫ ꯐꯅꯗꯤ ꯌꯥꯝꯃꯤꯅꯦ ꯁꯦ꯫ ꯎꯄꯨ ꯃꯅꯨꯡꯗ ꯂꯩꯕ ꯑꯗꯨꯅ ꯀꯌꯥꯝ ꯂꯩꯔꯤꯕ? ꯑꯁꯤ ꯍꯥꯏꯔꯒ ꯎꯄꯨ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯃꯥꯅ ꯇꯨꯡꯁꯤꯟꯕ ꯁꯦꯜ ꯃꯈꯩꯗꯨ ꯂꯣꯏꯅ ꯑꯃꯨꯛ ꯄꯨꯊꯣꯛꯂꯒ ꯃꯃꯤꯠ ꯃꯅꯥ ꯑꯃꯨꯛ ꯂꯣꯏꯅ ꯁꯨꯛꯇꯣꯛꯂꯒ ꯄꯩꯁꯥꯗꯨ ꯃꯁꯤꯡ ꯊꯤꯕ ꯍꯧꯏ꯫ ꯑꯝꯇ ꯎꯗ꯭ꯔꯦꯁꯦ꯫ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕꯅꯤꯅ ꯆꯤꯛꯄꯅ ꯂꯣꯏꯔꯦ ꯃꯤꯠꯂꯤꯁꯤꯁꯨ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯃꯤꯠꯄꯥꯟ ꯑꯗꯨꯗ ꯃꯈꯨꯠꯅ ꯅꯝꯂꯒ ꯇꯞꯅ ꯇꯞꯅ ꯅꯥꯜꯂꯤ꯫ ꯑꯗꯨꯒ ꯊꯥꯎꯃꯩ ꯑꯗꯨ ꯈꯔꯃꯨꯛ ꯆꯤꯡꯁꯤꯜꯂꯒ ꯄꯩꯁꯥꯗꯨ ꯑꯃꯨꯛ ꯃꯁꯤꯡ ꯊꯤꯕ ꯍꯧꯏ꯫ ꯐꯅ ꯌꯥꯝꯅ ꯀꯨꯏꯔꯤ ꯄꯩꯁꯥꯗꯨꯁꯨ ꯐꯅ ꯌꯥꯝꯅ ꯃꯁꯤꯡ ꯊꯤꯔꯤ꯫ ꯁꯨꯝ ꯀꯨꯏꯁꯤꯜꯂꯛꯄ ꯑꯗꯨꯗ ꯊꯥꯎꯃꯩ ꯑꯗꯨ ꯃꯩ ꯁꯤꯊꯔꯛꯏ꯫ ꯃꯤꯠꯅꯒ ꯈꯔ ꯎꯗ꯭ꯔꯤ꯫ ꯃꯩꯒ ꯑꯃꯨꯛ ꯁꯤꯊꯔꯛꯄ ꯑꯗꯨꯗꯗꯤ ꯃꯦꯃ ꯃꯃꯤꯠ ꯑꯗꯨ ꯍꯦꯟꯅ ꯎꯗ꯭ꯔꯤ꯫ ꯄꯩꯁꯥ ꯃꯁꯤꯡ ꯊꯤꯔꯝꯕꯗꯨ ꯑꯃꯨꯛ ꯂꯦꯞꯂꯒ ꯃꯊꯟꯇ ꯑꯃꯨꯛ ꯁꯣꯜꯂꯤ꯫ ꯃꯤꯠꯅꯒ ꯎꯗꯕꯅꯦ꯫ ꯊꯥꯎꯃꯩ ꯑꯁꯤꯁꯨ ꯊꯥꯎ ꯂꯣꯏꯔꯕ ꯃꯥꯜꯂꯤꯅꯦ꯫ ꯃꯩꯁꯤ ꯁꯣꯟꯊꯔꯛꯑꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯎꯃꯩ ꯑꯗꯨ ꯄꯥꯏꯈꯠꯂꯒ ꯍꯥꯏꯔꯞ ꯅꯤꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯊꯥꯎ ꯑꯗꯨ ꯌꯥꯝꯅ ꯌꯥꯎꯔꯝꯗ꯭ꯔꯤ꯫ ꯑꯁꯤꯗꯒꯤ ꯍꯧꯒꯠꯂꯒ ꯊꯥꯎ ꯊꯝꯐꯝ ꯑꯗꯣꯝꯗ ꯆꯠꯂꯒ ꯊꯥꯎ ꯂꯧꯔꯨꯏ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯍꯥꯟꯅꯒꯤ ꯐꯝꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯐꯝꯂꯒ ꯊꯥꯎꯗꯨ ꯃꯈꯨꯝ ꯍꯥꯡꯗꯣꯛꯂꯒ ꯊꯥꯎ ꯑꯗꯨ ꯍꯩꯒꯦ ꯍꯥꯏꯅ ꯍꯣꯠꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯎꯄꯨ ꯃꯈꯥꯒꯤ ꯑꯗꯣꯝꯗꯒꯤ ꯍꯧꯗꯣꯡꯒꯤ ꯃꯈꯣꯜꯗ ꯌꯥꯝꯅ ꯇꯥꯕ ꯅꯨꯡꯉꯥꯏꯇꯕ ꯈꯣꯟꯖꯦꯜꯗꯨ ꯈꯣꯡꯂꯛꯏ꯫ ꯃꯦꯃ ꯍꯥꯏꯐꯦꯠ ꯌꯦꯡꯊꯣꯛꯂꯨꯏ꯫ ꯑꯗꯨꯕꯨ ꯎꯄꯨ ꯃꯈꯥꯗꯨꯗ ꯏꯔꯪ ꯂꯪꯕ ꯃꯤꯠ ꯃꯥꯟꯕ ꯑꯃ ꯂꯥꯎꯊꯣꯛꯂꯒ ꯁꯪꯇ꯭ꯔꯤꯛ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯃꯦꯃ ꯃꯤꯍꯨꯜ ꯆꯦꯟꯈꯠꯈ꯭ꯔꯤ꯫ ꯉꯥꯏꯍꯥꯛ ꯑꯣꯏꯃꯥ ꯍꯥꯏꯅ ꯂꯥꯎꯔꯒ ꯈꯪꯗꯨꯅ ꯃꯈꯨꯠꯅ ꯄꯥꯏꯔꯝꯕ ꯄꯣꯠꯇꯨ ꯊꯥꯗꯔꯒ ꯐꯃꯨꯡꯗ ꯌꯥꯝꯅ ꯊꯨꯅ ꯆꯦꯟꯈꯠꯈꯤ꯫ ꯃꯥꯅ ꯑꯗꯨꯝꯅ ꯇꯧꯕ ꯑꯗꯨꯗ ꯎꯄꯨ ꯃꯈꯥꯗ ꯂꯩꯕ ꯍꯧꯗꯣꯡ ꯑꯗꯨꯁꯨ ꯈꯪꯂꯕ ꯃꯥꯜꯂꯤ꯫ ꯎꯄꯨ ꯃꯈꯥ ꯑꯗꯨꯗꯒꯤ ꯃꯨꯁꯨꯛ ꯃꯨꯕ ꯍꯧꯗꯣꯡ ꯑꯃ ꯆꯦꯟꯊꯣꯔꯛꯇꯨꯅ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯦꯃꯅ ꯃꯈꯨꯠꯅ ꯐꯖꯅ ꯊꯅꯝꯗꯕ ꯊꯥꯎꯃꯩꯗꯨ ꯇꯨꯊꯔꯛꯏ꯫ ꯊꯥꯎ ꯑꯗꯨꯁꯨ ꯍꯩꯗꯣꯛꯇꯨꯅ ꯄꯩꯁꯥꯁꯤꯡ ꯑꯗꯨꯗ ꯂꯣꯏꯅ ꯆꯣꯠꯂꯤ꯫ ꯈꯨꯗꯛꯇ ꯄꯩꯁꯥ ꯃꯌꯥꯝꯗꯣ ꯃꯩꯅ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯆꯥꯛꯂꯛꯏ꯫ ꯃꯦꯃ ꯑꯗꯨ ꯎꯕꯗ ꯃꯤꯍꯨꯟ ꯆꯦꯟꯈꯠꯈ꯭ꯔꯦ꯫ ꯐꯃꯨꯡꯗꯒꯤ ꯐꯟ ꯆꯣꯡꯊꯗꯨꯅ ꯀꯣꯏꯆꯦꯟ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ꯫ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯅ ꯀꯣꯏꯂꯥꯎꯁꯨ ꯂꯥꯎꯏ꯫ ꯑꯣꯏꯃꯥ, ꯆꯥꯛꯑꯦ ꯆꯥꯛꯑꯦ ꯏꯕꯨꯡꯉꯣ! ꯑꯣꯏꯃꯥ, ꯆꯥꯛꯑꯦ ꯋꯥꯅꯤ! ꯏꯕꯨꯡꯉꯣ, ꯏꯕꯦꯝꯃ, ꯅꯣꯏꯕꯣ ꯑꯝꯇ ꯂꯥꯎꯅꯦꯍꯦ! ꯆꯥꯛꯑꯦꯅꯦ ꯅꯣꯏꯕꯣ! ꯃꯇꯝ ꯀꯨꯏꯅ ꯇꯨꯡꯁꯤꯜꯂꯛꯄ ꯁꯦꯜꯁꯤꯡ ꯑꯗꯨ ꯃꯃꯥꯡꯃꯛꯇ ꯈꯖꯤꯛ ꯁꯣꯏꯔꯨꯕꯗꯒꯤ ꯃꯩꯅ ꯆꯥꯛꯄ ꯑꯗꯨꯗ ꯃꯦꯃ ꯇꯔꯪ ꯆꯠꯈ꯭ꯔꯦ꯫ ꯏꯁꯤꯡ ꯂꯧꯔꯨꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯒ ꯂꯩꯇꯦ꯫ ꯃꯥꯅ ꯏꯟꯅꯕꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯐꯤ ꯑꯊꯥꯕ ꯑꯗꯨꯅ ꯇꯥꯞ ꯄꯥꯏꯔꯒ ꯆꯥꯛꯂꯤꯕ ꯃꯩꯗꯨꯗ ꯂꯪꯁꯤꯜꯂꯤ꯫ ꯑꯗꯨꯁꯨ ꯌꯥꯗ꯭ꯔꯗꯨꯅ ꯈꯔ ꯍꯦꯟꯅ ꯊꯥꯕ ꯐꯤ ꯑꯗꯨ ꯑꯃꯨꯛ ꯄꯥꯏꯔꯒ ꯁꯪꯁꯤꯟꯗꯨꯅ ꯃꯩ ꯑꯗꯨ ꯃꯨꯊꯠꯂꯤ꯫ ꯃꯦꯃ ꯃꯥꯅ ꯄꯥꯈꯠꯅ ꯂꯥꯎꯈꯤꯕ ꯑꯗꯨ ꯈꯨꯜꯂꯥꯎ ꯆꯥꯗ꯭ꯔꯕ ꯃꯥꯜꯂꯤ꯫ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤꯒ ꯃꯃꯧ ꯅꯨꯄꯤ ꯑꯅꯤꯒꯁꯨ ꯄꯥꯈꯠꯅ ꯀꯥꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯩ ꯑꯗꯨꯗꯤ ꯃꯦꯃꯅ ꯃꯨꯊꯠꯂꯤ꯫ ꯑꯗꯨꯕꯨ ꯄꯩꯁꯥꯁꯤꯡ ꯑꯗꯨꯗꯤ ꯑꯃꯠꯇ ꯂꯧꯕ ꯌꯥꯗ꯭ꯔꯤ꯫ ꯂꯣꯏꯅ ꯆꯥꯛꯄ ꯌꯥꯎ, ꯃꯆꯤꯠ ꯑꯃ ꯆꯥꯛꯄ ꯌꯥꯎ, ꯇꯪꯈꯥꯏ ꯑꯃ ꯃꯨꯁꯨꯛ ꯃꯨꯕ ꯌꯥꯎ, ꯑꯃꯠꯇ ꯂꯧꯕ ꯌꯥꯗ꯭ꯔꯤ꯫ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯦꯃ ꯃꯈꯣꯡ ꯃꯈꯨꯠꯀ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯋꯥ ꯋꯥ ꯀꯞꯄ ꯍꯧꯔꯛꯏ꯫ ꯑꯩ ꯃꯥꯡꯂꯦꯗꯅ! ꯑꯩꯗꯤ ꯃꯥꯡꯂꯦꯗꯅ! ꯑꯩꯕꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯁꯤꯕꯣ? ꯂꯣꯏꯅ ꯆꯥꯛꯑꯦ ꯋꯥꯅꯤ! ꯁꯤꯕꯨ ꯑꯩꯕꯨ ꯂꯧꯕ ꯌꯥꯈꯤꯗ꯭ꯔꯣ ꯇꯧꯔꯤꯕꯁꯤꯕꯣ? ꯑꯩ ꯃꯥꯡꯂꯦ, ꯑꯩ ꯃꯥꯡꯂꯦ! ꯑꯩ ꯃꯥꯡꯂꯦ! ꯁꯤꯕꯨ ꯑꯩꯕꯨ ꯁꯤ ꯂꯣꯏꯅ ꯃꯥꯡꯂꯕ꯭ꯔꯥ? ꯑꯁꯨꯛ ꯀꯨꯏꯅ ꯇꯨꯡꯁꯤꯜꯂꯛꯄ ꯃꯌꯥꯝ ꯑꯗꯣ ꯂꯣꯏꯅ ꯃꯥꯡꯂꯕ? ꯑꯩ ꯃꯥꯡꯂꯕ? ꯑꯩꯕꯨ ꯂꯧꯕ ꯌꯥꯗꯣꯏꯔꯣ ꯇꯧꯔꯤꯕꯁꯤꯕꯣ? ꯑꯁꯤ ꯍꯥꯏꯔꯒ ꯋꯥ ꯋꯥ ꯍꯦꯛ ꯀꯞꯄꯤ꯫ ꯃꯈꯣꯏꯁꯨ ꯏꯄꯥ ꯄꯥꯈꯠꯂꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯄꯩꯁꯥꯅꯤ ꯍꯥꯏꯕꯗꯤ ꯈꯪꯉꯤ ꯆꯥꯛꯂꯤꯕꯗꯣ꯫ ꯑꯗꯨꯕꯨ ꯊꯥꯖꯃꯟꯗꯗꯨꯅ ꯈꯝꯕꯇꯣꯟꯅ ꯍꯪꯂꯛꯏ꯫ ꯏꯃꯥ, ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯀꯩꯅꯣ ꯏꯃꯥꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯝꯃꯒ ꯍꯧꯖꯤꯛ ꯑꯃꯨꯛ ꯋꯥ ꯋꯥ ꯀꯞꯄꯤꯗꯣ? ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯁꯤꯕꯨ ꯀꯩꯅꯣ? ꯄꯩꯁꯥꯔꯣ? ꯀꯩꯗꯧꯔꯤꯅꯣ ꯁꯤꯕꯣ? ꯀꯩꯅꯣ ꯋꯥꯅꯤ ꯏꯃꯥ? ꯅꯪꯅ ꯑꯗꯨꯝ ꯀꯞꯂꯒ ꯂꯩꯔꯤꯕꯗꯨꯕꯣ? ꯃꯦꯃ ꯑꯗꯨ
ꯃꯆꯥꯅꯨꯄꯥꯗ ꯆꯩꯕꯣꯏ ꯀꯩꯕꯣꯏ ꯀꯞꯅ ꯍꯥꯏꯔꯛꯏ꯫ ꯅꯪꯕꯨ ꯅꯃꯤꯠꯇꯣ ꯐꯥꯗ꯭ꯔꯅꯦ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯀꯩꯅꯣ ꯑꯃꯨꯛ ꯍꯪꯂꯛꯏꯗꯨꯕꯣ? ꯑꯗꯨ ꯀꯩꯅꯣ ꯋꯥꯅꯤ ꯇꯧꯔꯤꯁꯦ? ꯍꯣ ꯆꯥꯈ꯭ꯔꯦ ꯃꯍꯤ ꯀꯧꯕꯤ ꯍꯤꯡꯆꯥꯕꯤꯁꯤꯅ ꯂꯣꯏꯅ ꯍꯦꯛ ꯃꯨꯟꯈ꯭ꯔꯦ꯫ ꯍꯥ, ꯃꯩꯅ ꯆꯥꯛꯑꯦ? ꯀꯔꯤꯅꯣ, ꯄꯩꯁꯥꯔꯣ? ꯍꯣꯏ ꯄꯩꯁꯥꯗꯣ ꯃꯩꯅ ꯂꯣꯏꯅ ꯆꯥꯈ꯭ꯔꯦ꯫ ꯑꯩꯅ ꯎꯄꯨꯗꯒꯤ ꯃꯁꯤꯡ ꯊꯤꯒꯦ ꯍꯥꯏꯅ ꯂꯧꯊꯣꯛꯄꯅꯤ, ꯑꯗꯣ ꯂꯣꯏꯅ ꯆꯥꯈ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯋꯥ ꯀꯞꯄꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯂꯋꯥꯏ ꯑꯗꯨ ꯄꯥꯏꯔꯒ ꯐꯝꯊꯈ꯭ꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯣꯏꯅ ꯇꯔꯪ ꯆꯠꯂꯤ꯫ ꯃꯦꯝꯃ ꯀꯞꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯅꯅꯦ ꯉꯁꯤ ꯈꯛꯇꯪ ꯄꯩꯁꯥꯗꯣ ꯂꯣꯏꯅ ꯑꯃꯨꯛꯇꯪ ꯃꯁꯤꯡ ꯊꯤꯒꯦ ꯍꯥꯏꯗꯅ ꯄꯨꯊꯣꯛꯄꯅꯤ꯫ ꯀꯗꯥꯏꯗꯒꯤꯅꯣ ꯃꯍꯥ ꯄꯥꯄꯤꯒꯤ ꯍꯧꯗꯣꯡ ꯑꯃꯅ ꯍꯦꯛ ꯈꯪꯍꯟꯗꯅ ꯂꯣꯏꯅ ꯆꯠꯈ꯭ꯔꯗꯅꯁꯦ ꯑꯩ ꯊꯃꯣꯏꯁꯦ ꯆꯥꯛꯏꯗ, ꯑꯩ ꯌꯥꯝꯅ ꯆꯥꯛꯏꯗ꯫ ꯑꯗꯨꯛ ꯌꯥꯝꯕ ꯁꯦꯜꯗꯣ ꯑꯩꯅ ꯃꯇꯝ ꯀꯨꯏꯅ ꯋꯥꯅ ꯇꯨꯡꯁꯤꯜꯂꯛꯄꯅꯦ꯫ ꯑꯩ ꯌꯥꯝꯅ ꯆꯥꯛꯏꯗ, ꯑꯩ ꯊꯃꯣꯏꯁꯦ ꯑꯩ ꯄꯨꯕ ꯉꯝꯗ꯭ꯔꯦꯗ ꯑꯩ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯦꯝꯃ ꯑꯃꯨꯛ ꯋꯥ ꯀꯞꯂꯛꯏ꯫ ꯈꯝꯕꯇꯣꯟꯁꯨ ꯃꯊꯥ ꯁꯥꯕ ꯈꯣꯟꯐꯝꯗ ꯍꯥꯏꯔꯛꯏ꯫ ꯑꯁ, ꯑꯗꯨꯛ ꯀꯨꯏꯅ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯊꯕꯛꯇ ꯁꯨꯝ ꯇꯧꯔꯒ ꯂꯩꯔꯤꯕꯁꯤꯗꯤ ꯑꯃꯨꯛꯀꯤ ꯃꯩ ꯈꯨꯆꯥꯛꯇ ꯂꯣꯏꯅ ꯂꯣꯏꯔꯕ ꯇꯧꯔꯤꯁꯤꯗꯤ꯫ ꯏꯃꯥ, ꯅꯪꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯋꯥꯅꯤ? ꯃꯩ ꯃꯅꯥꯛꯇ ꯅꯛꯅ ꯀꯔꯤꯒꯤ ꯁꯦꯜ ꯃꯌꯥꯝꯗꯨ ꯄꯨꯊꯣꯛꯏꯅꯣ? ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯛꯄ ꯀꯥꯟꯗ ꯑꯉꯥꯟꯕꯗ ꯅꯤꯡꯊꯤꯖꯅ ꯊꯤꯔꯁꯨ ꯌꯥꯕꯁꯤꯗ꯫ ꯑꯁ, ꯁꯤꯗꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯊꯥ ꯁꯥꯅ ꯃꯈꯨꯠ ꯅꯥꯝꯃꯅ ꯃꯀꯣꯛ ꯑꯗꯨꯗ ꯄꯥꯏꯔꯒ ꯂꯩꯈ꯭ꯔꯤ꯫ ꯃꯦꯝꯃꯁꯨ ꯑꯗꯨꯝ ꯈꯨꯝꯂꯛꯏ꯫ ꯑꯗꯨꯕꯨ ꯑꯩꯅ ꯇꯧꯒꯦ ꯍꯥꯏꯅ ꯇꯧꯕ꯭ꯔꯣ? ꯑꯩꯁꯨ ꯁꯨꯃꯥꯏꯅ ꯊꯣꯛꯀꯅꯤ ꯈꯪꯕ꯭ꯔꯕ? ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯀꯥꯟꯁꯤꯗ ꯑꯗꯨꯃꯥꯏꯅ ꯉꯥꯡꯁꯤꯜꯂꯛꯀꯅꯨ ꯑꯆꯧꯕ꯫ ꯁꯦ ꯊꯃꯣꯏꯗꯒꯤ, ꯀꯣꯛꯇꯒꯤ, ꯏꯁꯥꯗꯒꯤ ꯑꯃꯠꯇ ꯄꯨꯕ ꯉꯝꯗ꯭ꯔꯤꯕ ꯖꯥꯠꯅꯤꯀꯣ ꯑꯩ꯫ ꯑꯗꯨꯕꯨꯕ ꯈꯤꯇꯪ ꯆꯦꯛꯁꯤꯜꯂꯗꯤ ꯐꯩ ꯍꯥꯏꯅ ꯍꯥꯏꯕꯩ ꯋꯥꯅꯤ꯫ ꯁꯤ ꯀꯩ ꯁꯥꯔꯤꯁꯦ? ꯏꯃꯥ ꯈꯛꯇ ꯅꯠꯇ꯭ꯔꯦ, ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯃꯊꯥ ꯁꯥꯔꯤ꯫ ꯁꯦꯜ ꯃꯌꯥꯝꯗꯨ ꯃꯥꯡꯕ ꯃꯇꯝꯗ ꯅꯣꯛꯀꯅꯤ ꯍꯥꯏꯔꯁꯨ ꯇꯣꯝꯕꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯍꯥꯛ ꯅꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯀꯞꯂꯤꯕ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯌꯥꯝꯅ ꯂꯤꯛꯀꯅꯨ, ꯑꯔꯤꯛꯄꯒꯤ ꯃꯔꯜ ꯁꯨꯝꯅ ꯆꯥꯏ ꯍꯥꯏꯗꯅ꯫ ꯀꯩ ꯊꯣꯛꯑꯦꯁꯦ? ꯅꯍꯥꯟꯅ ꯁꯤꯖꯤꯟꯅꯔꯗꯤ ꯀꯌꯥꯝ ꯐꯅꯤ? ꯀꯩꯝꯇꯁꯨ ꯁꯤꯖꯤꯟꯅꯍꯧꯗꯕ, ꯑꯗꯨꯒ ꯀꯩꯁꯨ ꯂꯩꯇꯅ ꯈꯨꯗꯛꯇ ꯃꯩꯅ ꯆꯥꯛꯑꯒ ꯃꯥꯡꯕ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯩ ꯆꯥꯛꯈꯤꯕꯒꯤ ꯂꯩꯔꯤꯕ ꯁꯦꯜ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯩꯅ ꯆꯥꯛꯈ꯭ꯔꯕ ꯁꯦꯜꯁꯤꯡ ꯑꯗꯨ ꯃꯈꯨꯠꯅ ꯄꯥꯏꯔꯒ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ ꯁꯤ ꯀꯩ ꯁꯥꯔꯒꯦ ꯕꯁꯤ? ꯑꯣꯟꯊꯣꯛꯅ ꯄꯥꯝꯃꯨꯔꯦꯗ ꯑꯩꯗꯤ꯫ ꯑꯁꯨꯛ ꯌꯥꯝꯅ ꯆꯥꯅꯤꯡꯕ ꯆꯥꯗ, ꯁꯦꯠꯅꯤꯡꯕ ꯁꯦꯠꯄ ꯐꯪꯗꯅ ꯂꯩꯕ ꯑꯁꯦ ꯀꯩꯁꯨ ꯂꯩꯇꯅ ꯈꯨꯗꯛꯇ ꯍꯦꯛ ꯃꯥꯡꯉꯤꯗ꯫ ꯎꯄꯨ ꯃꯅꯨꯡ ꯑꯁꯤꯗꯒꯤ ꯍꯨꯔꯥꯜꯂꯒ ꯁꯤꯖꯤꯟꯅꯔꯝꯃꯁꯨ ꯊꯃꯣꯏꯁꯦ ꯄꯦꯟꯗꯧ ꯂꯥꯏꯅ ꯍꯦꯛ ꯃꯥꯡꯉꯤꯗ꯫ ꯑꯣꯟꯊꯣꯛꯅ ꯄꯦꯟꯗꯦꯗ ꯑꯩ꯫ ꯌꯥꯔꯣꯏꯕ, ꯌꯥꯝꯅ ꯂꯤꯛꯑꯦ, ꯈꯨꯂꯤꯛ ꯆꯥꯂꯤꯛ ꯑꯃ ꯂꯨꯗꯤꯌꯦ꯫ ꯁꯦꯜ ꯊꯤꯕ ꯑꯗꯨ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯊꯤꯅꯤꯡꯂꯣꯏꯌꯦ꯫ ꯃꯃꯤꯠꯁꯨ ꯎꯗꯕ ꯃꯥꯅ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯃꯁꯤꯡ ꯊꯤꯅꯕ ꯇꯧꯔꯤꯁꯤ ꯌꯥꯝꯅ ꯂꯤꯛꯑꯦ ꯅꯪ꯫ ꯌꯥꯔꯣꯏꯌꯦ, ꯃꯥꯡꯅꯤꯌꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯇꯣꯝꯕꯤ ꯑꯗꯨ ꯃꯊꯥ ꯑꯃꯒ ꯂꯣꯏꯅꯅ ꯀꯞꯄꯛꯏ꯫ ꯃꯦꯝꯃꯁꯨ ꯀꯞꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯅꯦ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯅꯤ ꯇꯣꯝꯕꯤ꯫ ꯅꯪꯉꯣꯟꯗ ꯂꯣꯏꯅ ꯇꯥꯏꯅꯗꯣꯏꯅꯤ ꯉꯁꯤ ꯌꯦꯡꯉꯨ ꯅꯪ꯫ ꯅꯪꯅ ꯍꯥꯏꯃꯟꯕꯩꯅꯦ ꯍꯧꯖꯤꯛ ꯃꯥꯡꯂꯤꯕ ꯃꯌꯥꯝꯁꯦ ꯈꯪꯂꯕ꯭ꯔꯥ? ꯅꯪꯅ ꯑꯩꯉꯣꯟꯗ ꯉꯥꯡꯃꯟꯕꯒꯤ꯫ ꯍꯦꯔꯥ, ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯇꯥꯏꯅꯔꯛꯏꯗꯣ? ꯏꯃꯥꯅ ꯁꯣꯏꯈꯩ ꯁꯣꯏꯔꯒ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯇꯥꯏꯅꯔꯛꯏ ꯀꯩꯒꯤꯅꯣ? ꯅꯪꯕꯨ ꯁꯦꯜ ꯃꯌꯥꯝꯁꯤ ꯃꯥꯡꯕꯗ ꯅꯣꯛꯀꯅꯤ ꯍꯥꯏꯗꯥꯏꯅꯦ? ꯅꯪ ꯅꯣꯛꯑꯣꯗꯅ ꯅꯪ, ꯅꯣꯛꯑꯣꯕ ꯅꯪ꯫ ꯍꯣ, ꯅꯣꯛꯄꯗꯣ ꯉꯝꯗ꯭ꯔꯦ ꯈꯪꯅꯕ꯭ꯔꯥ? ꯀꯃꯥꯏꯅ ꯅꯣꯛꯑꯣ ꯍꯥꯏꯕꯅꯣ? ꯏꯃꯥꯛꯁꯤꯗ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯃꯩꯅ ꯆꯥꯛꯑꯒ ꯑꯩ ꯀꯃꯥꯏꯅ ꯅꯣꯛꯑꯒ ꯂꯩꯌꯨ ꯍꯥꯏꯕꯅꯣ? ꯑꯁꯤ ꯍꯥꯏꯔꯒ ꯋꯥ ꯀꯞꯄꯤ꯫ ꯃꯦꯝꯃꯁꯨ ꯋꯥ ꯀꯞꯄꯤ꯫ ꯑꯍꯤꯡ ꯑꯗꯨꯃꯗꯤ ꯑꯗꯨꯝꯅ ꯃꯊꯥ ꯁꯥꯔꯒ ꯇꯨꯝꯕ ꯁꯨꯡꯌꯥ ꯌꯥꯗꯅ ꯂꯦꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯄꯦꯟꯊꯣꯛꯄ ꯅꯠꯇꯅ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯎ ꯌꯥꯔꯔꯣꯏꯗꯕ ꯄꯣꯠ ꯑꯗꯨꯒꯤꯗꯃꯛ ꯆꯤꯟꯇꯥ ꯇꯧꯔꯒ ꯀꯔꯤꯕꯨ ꯀꯥꯟꯅꯅꯤ? ꯅꯨꯄꯥ ꯑꯅꯤ ꯑꯗꯨꯗꯤ ꯃꯍꯧꯁꯥꯒꯨꯝ ꯊꯕꯛ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯦꯝꯃ ꯀꯔꯤꯒꯨꯝꯕ ꯁꯦꯜ ꯅꯨꯡꯒꯤ ꯋꯥ ꯑꯃꯇ ꯄꯟꯗ꯭ꯔꯦ꯫ ꯃꯍꯥꯛ ꯁꯦꯜ ꯄꯥꯏꯌꯨ ꯍꯥꯏꯕꯁꯨ ꯌꯥꯗ꯭ꯔꯦ, ꯅꯣꯏ ꯊꯣꯛꯇꯧ ꯍꯥꯏꯅ ꯍꯦꯛꯇ ꯍꯥꯏꯔꯛꯀꯅꯤ꯫ ꯃꯧ ꯑꯅꯤꯗꯨꯗꯤ ꯑꯃꯔꯣꯝꯗ ꯁꯦꯜ ꯆꯥꯛꯈꯤꯕ ꯑꯗꯨ ꯐꯩ ꯍꯥꯏꯅ ꯐꯥꯎꯕ ꯈꯜꯂꯤ꯫ ꯃꯈꯣꯏꯅ ꯃꯈꯨꯠꯇ ꯁꯦල් ꯄꯥꯏꯔꯦ, ꯑꯗꯨꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯏꯃꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯂꯩꯔꯦ꯫ ꯁꯦꯜꯗꯤ ꯑꯗꯨꯝ ꯊꯣꯛꯄ ꯑꯣꯏꯕꯅ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯅ ꯑꯗꯨꯝ ꯄꯥꯜꯂꯤ꯫ ꯑꯁꯨꯝꯅ ꯃꯦꯝꯃꯅ ꯂꯤꯛꯄ ꯑꯗꯨꯒꯤ ꯃꯍꯩ ꯑꯗꯨ ꯂꯥꯏꯅ ꯄꯤꯔꯒ ꯃꯦꯝꯃꯒꯤ ꯃꯁꯥꯗ ꯂꯩꯔꯝꯕ ꯐꯠꯇꯕ ꯑꯗꯨ ꯂꯧꯊꯣꯛꯈꯤ꯫ ꯑꯃꯗꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗꯒꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯨ ꯍꯥꯟꯅ ꯈꯠꯅꯔꯝꯕ ꯑꯗꯨ ꯈꯠꯅꯗꯅ ꯃꯧ ꯑꯅꯤꯁꯤꯁꯨ
ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯈꯤꯔꯝꯃꯤ꯫